Ipa, wahaygidamakta thagachari. Aikhoida pau pibiba khak nattana phongdokpiba pibiyu haina prathana tawjari. Aikhoina nahakpu thagachai. Madudi miyamna nahakki wahaybu nungsi ikai khumnai aduga makhoina pukning changna tagani aduga miyoi khudingmakna makhoigi punsi honghangadaba karigumba khara phangani. Amen. Aikhoina kaya tawnadaba prathana ama pakhon chatpa polna church damak tawki. Masi aikhoina atopagi-damak amadi isagi-damak kaya tawnade. Mayam tawrambasu yai adubu aidi chahi kaya ama tawkhide adubu polna sang naina church damak tawki. Yamna nungaiba prathana asi aikhoisu yengba yamna kanagani. Mahakna Ifisagi mi singna Ishwargi nungsibagi phongdokpiba phangduna maduda wakhal tawjaduna masana Ishwargi nungsiba adubu thengnajanabagi prathana tawki. Ishwarna nangbu mafam matam yengdana nungsi. Mahakna nangbu nungsidaba suktaw tawroi haina khangbasidagi nangonda ahenba maru oiba atopa ama leitre. Aina haizaribasi tabibra. Ishwarna nangbu nungsidaba suktaw tawroi. Amen. Ishwargi nungsibagi phongdokpiba ama darkar leiba mi mayam TV da yengli haiba ai khangi. Ishwarna nangbu nungsidaba mitkup ama phauba sukyaw yawkhidri yawshu yawroi. Amen. Aduga makhoina khwaidagi phabadu khanba tamsanu haina polna prathana tawki. Madu aphaba oiroidraine. Aikhoigi apambasi hena phana khallagadi aikhoigi punsisi hena phagani haibasi kana kana khanbage. Amen. Mahakna yamna angakpa prathana ama tawki. Mahakna haiki matik mangangi Ipa Prabhu Jisu Kristigi Ishwarda aina prathana tawjari madudi mahakki gyanda nakhoida lawshingi amasung phongdokpibagi thawai pibiba oishanu haina. Polna ahanbada hairibasi Ishwargi gyan adubu phajana sijinnaba misingda lawshing leinabani. Aina adum haina madudi lawshing haibadi nangna kona oigadaba adu hojik tawba aduni haina aikhoida lawshing leijai. Kristana aikhoida lawsing sembikhre haina Bible na hai. Adumakpu madugi lawshingdu aikhoina sijinnaba darkar lei aduga aikhoi phongdokpiba darkar lei. Pau pibiba aduda natte phongdokpibani. Aikhoi kokki lawshing darkar leite adubu phongdokpiba darkar lei. Phongdokpibagidamak Ishwarda thibinaba aina mayamda pukning thogatchari. Masi natrabadi nahakna midubu khanghanaba hotnabada wagani maramdi nahakna uriba adu makhoina ude. Adubu nahakna makhoida phongdokpinaba prathana tawjagani matamduda makhoina khangba ngamgani maramdi Ishwarna utpiraba matamduda makhoina khangba ngamgani. Aina tawriba asi tawnabagidamak Ishwarna kaubirabasing aduna Ishwargi thaw noibiba aduna madu tawba ngamgani maramdi Ishwargi thaw noibiba leiba maphamda apha apunnaba madu mangki. Aina Bible oja ama oina prithibigi maphamda takcharakpada phongdokpiba phangbada miyamna haraujaba maithongdu yengba pamjai aduga madu nangna chamarak taraklabani adubu karimata phangde. Karigino ai khangde Ishwargi thaw noibiba leitaba mi haibagi oirambasu yai makhoigi akanba koktudagi nangi thamoida changba ngamdaba oirambasu yai nangna munna tadabadagi oirambasu yai. Adubu pau pibaga phongdokpibagadi yamna khetnai aduga ngasidi aikhoina haiba inba ngambagi wangmada adukki matik lairik hainare panare. Nahakna nangonda lalakpa kanagumba amabu
ꯉꯥꯛꯄꯤꯗ꯭ꯔꯤꯉꯩꯗ ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯌꯥꯝꯅ ꯍꯥꯟꯅ ꯄꯥꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯂꯛꯅꯗꯨꯅ ꯆꯥꯡꯗꯝꯅꯗꯨꯅ ꯑꯁꯣꯏꯕ ꯑꯣꯏꯍꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕꯥꯏꯕꯜ ꯀꯌꯥꯝꯅ ꯄꯥꯕ ꯇꯥꯏ꯫ ꯅꯍꯥꯛꯅ ꯅꯔꯥꯜ ꯂꯩꯔꯦ ꯈꯟꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯀꯌꯥ ꯌꯥꯝꯅ ꯇꯥꯕ ꯇꯥꯏ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯖꯔꯤꯕꯁꯤ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯅꯕꯒꯤ ꯅꯠꯇꯦ꯫ ꯃꯥꯔꯛ 4ꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯣꯜꯂꯤꯕ ꯆꯥꯡ ꯑꯗꯨꯅ ꯅꯈꯣꯏꯗꯁꯨ ꯄꯤꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯡꯗ ꯐꯝꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯕ ꯇꯤꯚꯤꯗ ꯖꯣꯏꯁ ꯃꯦꯌꯔꯒꯤ ꯊꯧꯔꯝ ꯌꯦꯡꯕ ꯑꯩꯒꯤ ꯊꯧꯔꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯔꯥꯎꯖꯩ꯫ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕ ꯉꯝꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯩ꯫ ꯑꯗꯨꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ, ꯌꯥꯝꯗ꯭ꯔꯕꯗ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯄꯥꯏꯁꯤꯟꯒꯦ ꯍꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯃꯗꯨ ꯂꯧꯁꯤꯜꯂꯒ ꯅꯨꯃꯤꯠꯇꯨꯃ ꯃꯗꯨꯗ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯅ ꯆꯤꯟꯅ ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯖꯣꯏꯁꯅ ꯉꯁꯤ ꯑꯌꯨꯛ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯗ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯦ꯫ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯅꯪ ꯉꯁꯤ ꯖꯣꯏꯁꯀꯤ ꯊꯧꯔꯝꯗꯨ ꯌꯦꯡꯍꯧꯕ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤ ꯍꯪꯂꯛꯄꯗ ꯍꯣꯏ ꯌꯦꯡꯍꯧꯏ, ꯑꯗꯨ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯕꯅꯣ, ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯑꯣꯏꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯧꯕꯒꯨꯝꯅ ꯅꯈꯣꯏꯅ ꯆꯔꯆꯇꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯗ ꯄꯥꯁꯇꯔꯅ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯉꯛꯆꯩ꯫ ꯑꯩ ꯆꯔꯆꯇꯁꯨ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯩꯅ ꯍꯥꯏꯕ CD ꯈꯨꯗꯤꯡꯃꯛ, DVD ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯩꯕ ꯌꯥꯏ꯫ ꯅꯪꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯂꯩꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗ꯭ꯔꯤꯃꯈꯩꯗꯤ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ 100ꯔꯛ ꯄꯥꯏ ꯍꯥꯏ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ, ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯆꯦꯠꯅ ꯂꯩꯕ ꯇꯥꯏ, ꯂꯦꯞꯇꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯣꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛꯁꯤꯡꯒꯤ, DVDꯒꯤ, CDꯒꯤ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯉꯁꯤ ꯐꯪꯂꯤꯕ ꯑꯇꯣꯞꯄ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯣꯠꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤꯗꯃꯛꯇ ꯑꯃꯗꯤ ꯄꯥꯁꯇꯔꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯋꯥꯈꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯍꯟꯕ ꯇꯥꯏ꯫ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯈꯪꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯏꯁ꯭ꯋꯔ ꯈꯪꯕꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯖꯣꯕꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯈꯪꯉꯤ ꯍꯥꯏꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯈꯤ꯫
ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯏꯃꯤꯠꯅ ꯅꯪꯕꯨ ꯎꯖꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯈꯪꯂꯦ ꯍꯥꯏꯈꯤ꯫ ꯏꯁ꯭ꯋꯔ ꯈꯪꯕꯒ ꯃꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕꯒ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯁꯨꯛꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯏꯁ꯭ꯋꯔꯒꯤ ꯂꯩꯐꯝꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ, ꯃꯗꯨ ꯇꯥꯕꯗ ꯅꯍꯥꯛꯅ ꯍꯔꯥꯎꯃꯟꯗꯨꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯄꯣꯜꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯀꯧꯕꯤꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯄꯗ 19ꯗ ꯄꯣꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯀꯧꯕꯤꯕꯒꯤ ꯇꯔꯪ ꯇꯔꯪ ꯈꯪꯅ ꯅꯤꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯤꯠ ꯉꯥꯜꯍꯟꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯁꯥ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯥꯗ ꯑꯩꯈꯣꯏ ꯉꯥꯎꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯌꯨꯝꯂꯦꯞ ꯆꯥꯔꯥꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯁꯨ ꯂꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗꯗꯤ ꯃꯔꯝ ꯆꯥꯗꯕ ꯑꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯈ꯭ꯔꯤꯕ ꯑꯁꯤ꯫ ꯃꯍꯥꯛꯅ ꯃꯃꯜꯗꯨ ꯄꯤꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯔꯕꯅꯤ, ꯄꯥꯞꯇꯒꯤ ꯄꯨꯔꯥ ꯅꯤꯡꯈꯥ ꯇꯝꯂꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯜꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯊꯥꯖꯕ ꯑꯩꯈꯣꯏꯔꯣꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯔꯣꯝꯗ ꯏꯁ꯭ꯋꯔꯁꯤ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯆꯨꯝꯅ ꯄꯥꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯗ ꯂꯩꯕ ꯄꯥꯡꯒꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯟꯗꯒꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯛ ꯁꯣꯟꯅ ꯋꯥꯅ ꯍꯤꯡꯂꯤꯕ? ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯍꯩ ꯂꯩꯇꯦ꯫ ꯅꯍꯥꯛ ꯑꯗꯨ ꯗꯔꯀꯥꯔ ꯂꯩ꯫ ꯐꯣꯡꯗꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯄꯥꯎ ꯄꯤꯕ ꯑꯗꯨꯗꯒꯤ ꯄꯨꯔꯥ ꯈꯦꯠꯅꯩ꯫ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯕ ꯃꯇꯝꯗ ꯐꯤꯚꯝ ꯑꯃꯠꯇꯅ ꯃꯗꯨ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯍꯥꯛ ꯃꯁꯤ ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯐꯤꯚꯝꯅ ꯑꯩꯈꯣꯏꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯑꯩꯒꯤ ꯐꯤꯚꯝꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯗꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯩꯅ ꯂꯥꯟꯅ ꯄꯥꯔꯦ, ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯩꯒꯤ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯩꯒꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯖꯣꯕꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯄꯥꯝꯕ ꯑꯗꯨꯅꯤ꯫ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯈꯪꯍꯟꯅꯤꯡꯏ꯫ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ, ꯑꯐ꯭ꯔꯤꯀꯥꯗ, ꯑꯦꯁꯤꯌꯥꯗ, ꯄꯥꯄꯨꯋꯥ ꯅ꯭ꯌꯨ ꯒꯤꯅꯤꯌꯥꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯟꯗꯣꯛꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯁꯤ ꯈꯪꯍꯟꯖꯅꯤꯡꯏ꯫ ꯅꯍꯥꯛꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯣꯏꯔꯕ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕꯒꯨꯝ ꯐꯥꯎꯔꯕꯗꯤ
ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯟꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯩ, ꯑꯗꯨꯒ ꯅꯪꯅ ꯑꯥꯁꯥ ꯇꯧꯖꯕ ꯌꯥꯏ꯫ ꯑꯥꯁꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯑꯁꯦꯡꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯥꯕꯨ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯃꯄꯥꯟꯅ ꯍꯛꯊꯦꯡꯅꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩꯕ ꯉꯝꯒꯅꯤ꯫ ꯀꯅꯥ ꯀꯅꯥ ꯐꯣꯡꯗꯣꯛꯄꯤꯕ ꯑꯃ ꯂꯩꯕꯁꯤ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ? ꯐꯔꯦ꯫ ꯀꯅꯥ ꯀꯅꯥ ꯐꯣꯡꯗꯣꯛꯄꯤꯕ ꯑꯃ ꯂꯩꯕꯁꯤ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ? ꯑꯦꯃꯦꯟ꯫ ꯌꯣꯍꯥꯟ 14:18 ꯑꯆꯨꯝꯕꯒꯤ ꯊꯋꯥꯏ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯐꯪꯕ ꯉꯝꯗꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯎꯁꯨ ꯎꯗꯦ, ꯈꯪꯁꯨ ꯈꯪꯗꯦ꯫ ꯖꯤꯁꯨꯒ ꯁ꯭ꯇꯦꯐꯦꯟꯒꯅ ꯏꯄꯥ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯁꯤ ꯃꯈꯣꯏꯅ ꯈꯪꯖꯗꯦ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕꯗꯨ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯏꯁ꯭ꯋꯔ ꯊꯥꯖꯗꯕ ꯑꯃꯅ ꯅꯪꯕꯨ ꯈꯪꯗꯕ ꯃꯇꯝꯗ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯁꯥꯎꯕ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯗꯗꯤ ꯅꯍꯥꯛꯁꯤ ꯑꯇꯣꯞꯄ ꯒ꯭ꯔꯍꯗꯒꯤ ꯂꯥꯛꯄ ꯃꯤꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯑꯁꯦꯡꯕꯃꯛꯁꯨ ꯅꯍꯥꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯤꯅ ꯅꯍꯥꯛꯄꯨ ꯈꯪꯗꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯅꯕꯒꯤꯗꯃꯛ ꯑꯗꯨꯝ ꯊꯥꯒꯠꯄꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯝ ꯆꯥꯎ, ꯅꯨꯡꯉꯥꯏꯌꯨ, ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯅ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯕꯗꯤ ꯃꯗꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯔꯩ ꯍꯦꯛ ꯍꯧꯔꯛꯄ ꯃꯤꯠꯀꯨꯞꯇꯨꯗ ꯃꯗꯨꯗꯒꯤ ꯊꯣꯔꯛꯎ, ꯃꯔꯝꯗꯤ ꯃꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯁꯥꯎꯅ ꯌꯨꯝ ꯍꯟꯈꯤꯕꯗꯨ ꯌꯦꯡꯂꯒ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯥꯏꯗꯣꯏꯅꯤ꯫ ꯌꯣꯍꯥꯟ 15:19 ꯇꯥꯏꯕꯪꯄꯥꯜꯅ ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯔꯕꯗꯤ ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯍꯥꯟꯅ ꯇꯨꯀꯠꯆꯔꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯨ꯫ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯈꯟꯗꯣꯛꯂꯕꯅꯤ, ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯅ ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯕ ꯉꯝꯕꯤꯕ꯭ꯔꯥ ꯅꯍꯥꯛ? ꯖꯤꯁꯨꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯅꯥꯏꯅ ꯃꯄꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯋꯥꯍꯜꯂꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨꯁꯨ ꯋꯥꯍꯟꯒꯅꯤ꯫ ꯑꯩꯅ ꯑꯇꯣꯞꯄ ꯋꯥꯕ ꯑꯃꯗꯤ ꯑꯣꯠꯄ ꯅꯩꯕꯒꯤ ꯋꯥꯍꯩ ꯈꯔꯒ ꯄꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯅꯍꯥꯛꯅ ꯄꯥꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯑꯋꯥ ꯑꯅꯪ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔ ꯊꯥꯖꯗꯕꯁꯤꯡꯅ ꯑꯗꯨꯝ ꯌꯥꯗꯨꯅ ꯆꯠꯂꯕꯅꯤ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯌꯥꯁꯤꯟꯅꯕ ꯌꯥꯎꯔꯕꯅꯤ, ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯅꯍꯥꯛꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯋꯥ ꯑꯅꯪ ꯅꯪꯒꯅꯤ꯫ ꯑꯦꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯆꯥꯡ ꯑꯃ ꯄꯤꯕꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯗꯕ ꯑꯃꯅꯗꯤ ꯃꯗꯨ ꯂꯩꯕ ꯉꯝꯗꯦ, ꯈꯪꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯇꯝꯗꯁꯨ ꯅꯍꯥꯛ ꯙꯔꯃꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗ ꯅꯠꯇꯕꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯌꯣꯍꯥꯟꯒꯤ 13:3 ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯈꯪꯅꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯅꯣꯔꯣꯛꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ? ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯅꯤ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯀꯞꯄ, ꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯄ, ꯃꯩꯒꯤ ꯃꯇꯥꯡꯗ ꯄꯜꯂꯤꯕꯗꯨ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯣꯔꯣꯛ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯗꯒꯤ
ꯄꯨꯔꯥ ꯈꯥꯏꯗꯣꯛꯅꯔꯒ ꯂꯩꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁ꯭ꯋꯔꯒꯤ ꯁꯥꯐꯨ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯄꯨꯔꯥ ꯈꯥꯏꯗꯣꯛꯅꯔꯒ ꯂꯩꯕꯗ ꯀꯔꯤꯅꯣ ꯑꯣꯏꯒꯗꯧꯔꯤꯕꯁꯦ? ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯅꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔ ꯈꯪꯕ ꯅꯧꯔꯤꯕ ꯑꯃ ꯑꯣꯏꯅ, ꯑꯣ, ꯑꯩ ꯏꯁ꯭ꯋꯔ ꯈꯪꯏ, ꯑꯩ ꯏꯁ꯭ꯋꯔ ꯈꯪꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯈꯜꯒꯤ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯕꯨ ꯃꯥꯡꯗ ꯁꯨꯝ ꯆꯠꯍꯟꯅꯕꯒꯤꯗꯃꯛ꯫ ꯑꯩꯈꯣꯏꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯪ ꯊꯦꯡꯅꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯔꯥ ꯏꯁ꯭ꯋꯔ? ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯊꯦꯡꯊꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯉꯛꯄ ꯍꯧꯋꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯄꯣꯠ ꯏꯃꯥꯟꯅꯕꯒꯤ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯇꯧꯅꯕꯗꯧꯅ ꯍꯪꯕ ꯍꯧꯋꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯃꯗꯤ ꯐꯣꯡꯗꯣꯛꯄꯤꯕ ꯍꯦꯟꯅ ꯐꯪꯕꯗ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯕ ꯍꯥꯏꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯎꯕꯗ ꯅꯠꯇ꯭ꯔꯒ ꯐꯥꯎꯕꯗ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯇꯕ ꯑꯗꯨꯒꯤ ꯊꯥꯛ ꯑꯃꯗ ꯆꯥꯎꯈꯠꯂꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯄꯥꯝꯃꯤ, ꯀꯥꯎꯕꯗꯨ ꯑꯩꯁꯨ ꯄꯥꯝꯃꯤ, ꯇꯣꯞ ꯇꯣꯞꯄ ꯋꯥꯍꯩ ꯑꯗꯨ ꯑꯩ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯂꯤꯈꯩ ꯃꯗꯨ ꯅꯪꯅ ꯇꯥꯊꯅ ꯐꯪꯒꯅꯤ꯫ ꯑꯩꯅ ꯋꯥꯕ ꯃꯇꯝꯗ ꯕꯥꯏꯕꯜ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔ, ꯅꯉꯣꯟꯗꯒꯤ ꯑꯩ ꯋꯥꯍꯩ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯏ꯫ ꯑꯩꯅ ꯐꯪꯁꯨ ꯐꯪꯒꯅꯤ꯫ ꯏꯁ꯭ꯋꯔꯅꯁꯨ ꯉꯥꯡꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯈꯔ ꯆꯥꯎꯈꯠꯂꯛꯄꯗꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯑꯇꯣꯞꯄꯗ ꯉꯥꯔꯤꯕ ꯃꯇꯦꯡ ꯑꯗꯨ ꯂꯧꯊꯣꯛꯍꯟꯈꯤꯒꯅꯤ꯫ ꯅꯪꯅ ꯃꯗꯨ ꯂꯧꯊꯣꯛꯇ꯭ꯔꯒꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯁ꯭ꯋꯔ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ, ꯐꯠꯇꯕ ꯅꯪ ꯋꯥꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯈꯪꯂꯛꯀꯅꯤ꯫ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯕꯤꯕꯒꯦ? ꯏꯁ꯭ꯋꯔꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯍꯩ ꯑꯗꯨ ꯐꯪꯅꯕ ꯆꯥꯡ ꯅꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯈꯪꯕꯅ ꯑꯃꯅꯤ, ꯏꯁ꯭ꯋꯔ ꯈꯪꯕꯅ ꯑꯃꯅꯤ꯫ ꯃꯁꯤ ꯃꯇꯝ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯕ ꯆꯪꯏ, ꯃꯍꯥꯛꯀꯤ ꯃꯆꯠ ꯈꯪꯕ ꯆꯪꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯁꯤ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯔꯛꯄꯒ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯊꯥꯖꯕ ꯌꯥꯕꯗු ꯊꯦꯡꯅꯖꯕꯒ ꯇꯣꯉꯥꯜꯂꯤ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔ ꯈꯪꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯥꯖꯕ ꯌꯥꯏ, ꯉꯥꯖꯕ ꯌꯥꯏ, ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯃꯍꯥꯛꯅ ꯑꯐꯕ ꯑꯃ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯗꯨꯅ ꯅꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯥꯖꯕ ꯄꯤꯒꯅꯤ꯫ ꯊꯥꯖꯕ ꯂꯩꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯉꯁꯤ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.